Handak pangthokadoriba tarulak suba Sangai Trophy Veterans Football Championship 2025 ke pre-tournament warming up match ama All Manipur Brotherhood and Friendship Association Amba FC amade UVSA chajingani gi marakta sanakhre langjing achauba artificial football turf ta sanakhiba match aduga mari lenana Amba FC ge secretary oibatanatana social activist amasu oiriba Dr. Kiran Yendrambamna haikibada lamdamasi ge veteran players singna atai matamda famjinduna leiruraga tournament matamda khak sanaba asina sanabagi machat amade fazaba hantarakpa asibo practice tawduna hena fazaba ama oiraknaba amade veteran ama oidringai matamda makoida leiramba talent amade skill sing adubu makoigi wakhalon amu hanna chuhanduna afaba player sing semnaba honabane amade ngasi lamdamasida tangdu leitadaba fibam amada leirabasu India gi oina sports hub ama oiriba lamdamasige sana khonaba asi yokhat kedabane haikim maana makha taraduna democratic game amani hainariba football asibu hena free and fair oiba maongda sanaba play ama ohennaba football gi team ama semba matamda team adugi president amade secretary na team adubu semba loiraba matung team coach amade manager sing khanma matamda khana chanaba singda ohenba gi mahud talent amade skills yenglaga khanbiu haiba wafam sing su phongdokhe koi handaki irang china affected oba jaga sing degi chu mayam ma yawi na sumba kaino koi warming up kaino sina koina phongdok chaninge poti kaino hai kan da koi veteran gi players sing si koi sum phamjal laga aduga koi tournament matam dang thola ga sana baduna koi gi sana bagi machat aduga phajaba sing chu handalak padu koina practice to minara kan da koi game hai bisi amana ka gani amana pogani madugi wafum natana koi practice hengala kan da hena phajaba veteran da koi veteran oidringai da sanaramba sing skill aduga makoina toromba mayam sing do amuk nauna makoi wakalon da phawhol kan da koi phajaba player sing puthokpa haibaduni aduga koi ngasidi team mayam ama semi team sema kanda koi team ama sema kanda team dugi sembiriba president secretary aduga to mari leneba singduna team ama semro matungda koi gi match mai puthokpa na tournament puthokpa matam dadi team gi manager amadi coach ki thodang sing siam sawi aduna ai ngonum khangna chana bada match pibana taba koi magi sanariba skill mana tawriba performance gi matungina play pira kanda yamna fajaba adu free and fair oiba aduga yamna transparent oiba makal gi game ama koi football na mas uthoke aduga football is a democratic game and koina thajaba thamjar kan suma message sinjabane is my